ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ENEM ꯍꯤꯡꯆꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃꯍꯜ ꯂꯩꯀꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯀꯟꯈ꯭ꯔꯕꯤ ꯆꯥꯏꯕꯤꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ꯫ ꯍꯣꯏ ꯏꯆꯦ, ꯅꯁꯨ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯗꯣ ꯆꯍꯤ 9-10ꯗꯤ ꯁꯨꯔꯝꯃꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯥ ꯇꯥꯕ ꯅꯁꯨ ꯑꯃꯠꯇ ꯌꯥꯎꯕꯁꯨ ꯅꯠꯇ꯭ꯔꯦ꯫ ꯅꯠꯇꯦ ꯏꯆꯦ, ꯃꯍꯥꯕꯨ ꯅꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯑꯗꯨꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯅꯦ? ꯅꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯏꯆꯦꯒꯤ ꯁꯥꯒꯩ ꯑꯗꯨꯕꯨ ꯂꯦꯞꯍꯧꯕ ꯌꯥꯒꯗ꯭ꯔꯕ? ꯑꯩꯗꯤ ꯍꯥꯏꯕꯤꯍꯧꯔꯤꯕ ꯑꯁꯤꯅꯤꯀꯣ ꯏꯆꯦ꯫ ꯃꯁꯤꯗ ꯂꯩꯃꯍꯜꯅ, ꯆꯥꯏꯕꯤꯌꯥ, ꯅꯪꯅ ꯍꯥꯏꯕ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯅ ꯑꯩꯅꯁꯨ ꯍꯦꯟꯅ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ꯫ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤꯅꯤ ꯃꯍꯥꯛ, ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥꯅ ꯃꯥꯕꯨ ꯄꯨꯁꯤꯜꯂꯛꯂꯕꯅꯤꯅ ꯄꯥꯝꯗ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯑꯩꯅ ꯂꯧꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯣꯛꯄ ꯉꯝꯗꯕ꯫ ꯆꯥꯏꯕꯤꯌꯥ, ꯑꯩꯅ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯔꯤꯕꯅꯤꯅꯦꯍꯦ꯫ ꯍꯣ, ꯋꯥꯈꯜ ꯋꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯗ ꯏꯆꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯁꯦ, ꯊꯕꯛꯅ ꯑꯣꯏꯅ ꯀꯣꯛ ꯍꯦꯛ ꯄꯥꯡꯊꯣꯛꯄ꯫ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯥꯏꯕꯤ, ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯂꯥꯝꯕ ꯐꯪꯗ꯭ꯔꯦꯅꯦ꯫ ꯍꯣꯏ ꯏꯆꯦ, ꯏꯕꯨꯡꯉꯣ ꯈꯣꯝꯕꯒꯤ ꯆꯍꯤꯅ ꯁꯨꯒꯦꯅ ꯁꯨꯔꯝꯂꯕꯗ ꯆꯍꯤ 60ꯃꯨꯛ ꯃꯉꯥꯏ꯫ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯍꯦꯟꯗꯣꯛꯅ ꯌꯥꯔꯤ꯫ ꯀꯔꯤꯒꯤ ꯏꯆꯦꯅ ꯋꯥꯈꯜ ꯋꯥꯔꯨꯒꯅꯤ? ꯏꯆꯦꯒꯤ ꯁꯥꯒꯩꯗꯤ ꯃꯨꯠꯄ ꯌꯥꯗꯕꯅꯤꯅ ꯅꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕ ꯇꯥꯏ꯫ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯑꯃ ꯂꯩꯔꯣꯏꯀꯣ ꯏꯆꯦ꯫ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯃꯍꯥꯛ ꯊꯛꯇ ꯑꯩꯁꯦ ꯐꯠꯇꯕꯤ, ꯏꯁꯧ ꯂꯥꯡꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕꯃꯨꯛ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ꯫ ꯏꯆꯦ, ꯋꯥꯈꯜ ꯑꯃꯨꯛ ꯌꯥꯝꯅ ꯈꯟꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯅꯆꯥꯅꯨꯄꯥꯗ ꯁꯠ ꯍꯧꯗꯣꯛꯎ꯫ ꯅꯠꯇꯦ ꯆꯥꯏꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯆꯥꯅꯨꯄꯥꯅꯕꯨ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯑꯦ, ꯀꯔꯤꯒꯤ ꯃꯥꯅ ꯌꯥꯔꯣꯏꯗꯣꯏꯕ? ꯅꯠꯇꯦ, ꯃꯁꯤꯕꯨ ꯐꯠꯇꯕ ꯊꯕꯛꯂꯣ? ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯦ ꯍꯥꯏꯅꯔꯝꯈꯤꯗ꯭ꯔꯥ? ꯐꯔꯦꯅꯦ, ꯑꯩ ꯋꯥꯐꯝꯁꯦ ꯏꯆꯥꯅꯨꯄꯥꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯔꯤꯁꯦ ꯆꯥꯏꯕꯤ, ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅꯤꯅꯦ꯫ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯁꯨꯝ ꯆꯥꯎꯔꯛꯂꯤ꯫ ꯂꯩꯃꯍꯜꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯄ ꯉꯝꯗꯕ ꯑꯁꯤꯅ ꯂꯩꯃꯍꯜꯒꯤ ꯊꯃꯣꯏꯕꯨ ꯌꯥꯝꯅ ꯁꯥꯎꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯇꯥꯅꯩ꯫ ꯆꯥꯏꯕꯤꯅ ꯍꯥꯏ, ꯍꯣꯏ ꯏꯆꯦ, ꯃꯥꯁꯨ ꯈꯔ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯇꯥꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯥꯒꯩꯗꯨꯕꯨ ꯀꯟꯒꯅꯤ? ꯃꯥꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯅ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯃꯗꯨ ꯉꯝꯅꯕ ꯏꯆꯦꯅ ꯇꯧꯕ ꯇꯥꯏ꯫ ꯍꯣꯏ, ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯈꯣꯡꯒꯨꯜꯗꯤ ꯃꯨꯠꯈꯤꯕ ꯃꯥꯡꯈꯤꯕ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯉꯝꯅꯕ ꯊꯥꯛꯇ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯆꯥꯏꯕꯤꯌꯥ, ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯏꯃꯧ ꯅꯨꯄꯤ ꯑꯁꯤ ꯑꯩꯅ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯕ ꯄꯣꯠꯅꯤꯗ꯫ ꯂꯩꯃꯤꯟꯅꯗꯕ ꯌꯥꯗꯕꯒꯤ ꯑꯗꯨꯛ ꯂꯩꯃꯤꯟꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯆꯦ, ꯑꯩꯒꯤ ꯋꯥꯗꯤꯅꯦ, ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯐꯠ ꯍꯦꯛꯇ ꯇꯧꯍꯧꯕ ꯑꯁꯤꯗ ꯂꯩ꯫ ꯍꯌꯦꯡ ꯃꯇꯝ ꯊꯦꯡꯈ꯭ꯔꯒ ꯏꯆꯦꯇꯅꯤ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯍꯧꯒꯗꯕ꯫ ꯑꯩꯅꯁꯨ ꯃꯥꯕꯨ ꯑꯣꯠꯂꯤꯕꯅꯤ꯫ ꯑꯣꯠꯄ ꯍꯥꯏꯕꯕꯨ ꯆꯥꯏꯕꯤꯌꯥ, ꯈꯖꯤꯛ ꯈꯔꯥꯛꯀ ꯅꯠꯇꯦꯗ꯫ ꯃꯋꯨꯟ ꯑꯗꯨ ꯈꯣꯛꯄ ꯃꯈꯩ ꯑꯩꯅ ꯃꯥꯕꯨ ꯑꯣꯠꯀꯗꯣꯏꯅꯤ꯫ ꯐꯔꯦꯁꯦ, ꯋꯥꯔꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯨ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯅꯨꯃꯤꯠꯄꯨ ꯇꯥꯁꯤꯜꯂꯛꯂꯦ ꯇꯧꯔꯤꯁꯦ꯫ ꯏꯆꯦꯅꯦ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ꯫ ꯑꯩꯈꯣꯏ ꯑꯅꯤ ꯋꯥ ꯇꯥꯟꯅꯒꯗꯕ ꯌꯥꯝꯅ ꯂꯩ꯫ ꯍꯣꯏ ꯏꯆꯦ, ꯅꯅꯥꯎꯍꯣꯏꯗꯤ ꯏꯆꯦꯒꯤ ꯃꯇꯦꯡꯇ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯂꯩꯖꯔꯕꯅꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯍꯜ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈꯤꯒꯗꯧꯔꯕꯅꯤ꯫ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯉꯤ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤꯒꯤ ꯐꯤ ꯐꯅꯦꯛ ꯐꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯈ꯭ꯔꯦ꯫ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯛꯇ ꯂꯥꯎꯏ꯫ ꯍꯩ ꯂꯥꯡꯂꯦꯟ! ꯍꯩ! ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯐꯅꯦꯛ ꯐꯧꯔꯤꯕ ꯀꯥꯏꯁꯤ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕ ꯅꯪꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯅꯦꯍꯦ? ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯐꯥꯎꯕ
ꯄꯣꯂꯥꯡ ꯈꯣꯛꯇꯒꯤ ꯐꯤ ꯐꯅꯦꯛ ꯂꯧꯁꯤꯟꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯨꯝꯕꯥꯜ ꯑꯁꯤ ꯀꯔꯤꯅꯣ ꯃ ꯏꯇꯧ ꯇꯧꯔꯤ? ꯐꯅ ꯉꯥꯡꯆꯩꯕꯅꯤ, ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯩ, ꯅꯪꯕꯨ ꯁꯤꯔꯕ꯭ꯔꯣꯅꯦ ꯍꯦ? ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗ꯭ꯔꯕ꯭ꯔꯅꯦ? ꯑꯁꯨꯝꯅ ꯀꯟꯅ ꯀꯧꯔꯕꯗ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗꯒꯤ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ ꯐꯤ ꯐꯅꯦꯛ ꯐꯧꯔꯤꯕꯁꯤ ꯅꯪꯕꯨ ꯅꯃꯤꯠꯇ ꯎꯗꯕ꯭ꯔꯣ? ꯅꯃꯤꯠ ꯑꯗꯨꯕꯨ ꯂꯧꯇꯥꯡ ꯇꯥꯡꯕ꯭ꯔꯅꯦ ꯍꯦ ꯏꯕꯦꯝꯃ ꯅꯪꯕꯣ? ꯀꯅꯥꯅ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯗꯅ ꯐꯧꯔꯤꯕꯅꯣ? ꯂꯥꯡꯂꯦꯟ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯐꯧꯔꯝꯕ ꯐꯤ ꯐꯅꯦꯛꯇꯨ ꯂꯧꯁꯤꯟꯕ ꯀꯥꯎꯕꯅꯤ꯫ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯉꯥꯡꯂꯕ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯃꯍꯥꯛ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤ ꯐꯅꯦꯛꯇꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯂꯩꯃꯍꯜꯅ ꯑꯃꯨꯛꯀ ꯍꯥꯏ, ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯐꯅꯦꯛ ꯐꯧꯕ ꯇꯧꯍꯩꯗꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯍꯩ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯏꯃꯥ, ꯅꯃꯧ ꯀꯧꯖꯕꯅꯤ, ꯃꯇꯨꯡꯗ ꯁꯣꯏꯗꯅꯕ ꯑꯩ ꯇꯧꯖꯔꯒꯦ꯫ ꯍꯦꯛ ꯇꯧꯔꯒ ꯀꯧꯖꯕꯅꯤ, ꯍꯦꯛ ꯇꯧꯔꯒ ꯁꯣꯏꯈ꯭ꯔꯦ꯫ ꯍꯩ, ꯅꯪ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯕꯨꯅꯦ ꯐꯠꯇꯕ ꯇꯥꯍꯟꯅꯕ ꯅꯪ ꯈꯛꯁꯤꯟꯒꯅꯨ꯫ ꯏꯃꯥ, ꯅꯃꯧ ꯁꯣꯏꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯃꯁꯤꯗ ꯂꯩꯃꯍꯜꯅ, ꯉꯥꯏꯈꯣ, ꯏꯕꯨꯡꯉꯣꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ? ꯍꯜꯂꯛꯇ꯭ꯔꯤ ꯏꯃꯥ꯫ ꯑꯗꯨꯗꯤ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ꯫ ꯋꯥꯐꯝ ꯑꯁꯦ ꯅꯪꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯒꯗꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ? ꯑꯩꯒꯤ ꯁꯥꯒꯩ ꯑꯁꯤꯗꯤ ꯈꯛ ꯃꯨꯠꯄ ꯌꯥꯔꯣꯏ꯫ ꯅꯪ ꯐꯪꯂꯦ ꯅꯥꯎꯔꯣꯟ ꯈꯝꯂꯦ, ꯅꯆꯥ ꯃꯈꯥ ꯇꯥꯅ ꯄꯣꯛꯄꯁꯨ ꯄꯣꯛꯇ꯭ꯔꯦ꯫ ꯂꯩꯔꯤꯕ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅꯗꯤ ꯁꯥꯒꯩ ꯑꯁꯤ ꯂꯩꯐꯧꯕꯗꯤ ꯌꯥꯔꯣꯏꯅꯦꯀꯣ꯫ ꯃꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯂꯥꯡꯂꯦꯟ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯔꯧ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯏ꯫ ꯇꯞꯅ ꯈꯨꯝꯃꯤ, ꯈꯪꯉꯤ ꯏꯃꯥ꯫ ꯑꯗꯨꯅ ꯏꯃꯥꯅ ꯁꯥꯒꯩ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯥꯏꯗꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯆꯥ ꯅꯨꯄꯥꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯂꯥꯡꯂꯦꯟ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯣ? ꯀꯔꯤ ꯍꯥꯏꯕ ꯀꯩꯅꯣ? ꯋꯥꯐꯝ ꯑꯁꯦ ꯏꯃꯥꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯏꯕꯨꯡ ꯑꯆꯧꯕꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯎ, ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯒꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡꯒꯅꯤ꯫ ꯏꯃꯥ, ꯑꯩꯕꯨ ꯇꯁꯦꯡꯅ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯖꯩ꯫ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯨꯟꯗꯣ ꯍꯨꯛꯈ꯭ꯔꯕ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒ ꯂꯨꯍꯣꯡꯍꯟꯅꯤꯡꯒꯅꯤ? ꯃꯁꯤꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯅꯪꯒꯤ ꯋꯥꯗꯤ ꯈꯪꯗꯦ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯅꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯔꯨꯕꯅ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯌꯦꯡ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ꯫ ꯂꯥꯡꯂꯦꯟ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛ ꯇꯥꯕ ꯉꯝꯖꯗꯦ꯫ ꯃꯍꯥꯛ ꯏꯃꯨꯡ ꯇꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯍꯥꯏꯖꯍꯧꯏ, ꯀꯞꯆ ꯁꯥꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯍꯥꯏ ꯇꯥꯕꯅꯤ, ꯃꯁꯤ ꯅꯠꯇꯕ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯑꯩꯒꯤꯗꯤ ꯁꯥꯒꯩ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ꯫ ꯃꯃꯥꯅ ꯃꯐꯝꯗ ꯅꯍꯥꯟꯈꯩ ꯃꯥꯕꯨ ꯑꯣꯠꯄꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯧꯅ ꯁꯣꯛꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯂꯤ꯫ ꯃꯍꯥꯛ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯟꯊꯗꯨꯅ ꯀꯞꯆꯩ꯫ ꯅꯨꯄꯤ ꯄꯣꯛꯄꯗ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯍꯔꯥꯎꯗ꯭ꯔꯤꯕ? ꯅꯨꯄꯤꯁꯦ ꯏꯆꯥꯅꯦ, ꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕꯕꯨ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕ ꯑꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯔꯤ ꯍꯥꯏꯕ? ꯃꯥꯕꯨ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕ ꯍꯥꯏꯕ? ꯃꯈꯣꯏ ꯇꯥꯟꯖꯧ, ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯤꯁꯤꯒꯦ? ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯀꯗꯣꯝꯗꯅꯣ? ꯃꯍꯥꯛ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯆꯪꯂꯛꯏ꯫ ꯃꯤꯔꯣꯟ ꯐꯖꯅ ꯇꯥꯔꯕ ꯊꯣꯏꯕꯤꯅꯤ꯫ ꯃꯃꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ, ꯏꯃꯥ, ꯅꯪ ꯀꯞꯂꯤꯕꯗꯤ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ? ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯆꯥꯒꯤ ꯃꯁꯛ ꯎꯕꯗ ꯃꯍꯥꯛ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯅꯤꯡꯂꯛꯂꯤ꯫ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯃꯍꯥꯛ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯊꯣꯔꯛꯂꯤ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛꯀ, ꯏꯃꯥ, ꯅꯪꯅ ꯁꯨꯝ ꯀꯞꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯂꯥꯡꯂꯦꯟꯅ ꯀꯞꯅ ꯀꯞꯅ, ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯆꯥꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤꯅ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯁꯦ ꯈꯛ ꯁꯤꯟꯊꯔꯝꯂꯣꯏꯀꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯃꯍꯥꯛ ꯀꯞꯄꯤ꯫ ꯊꯣꯏꯕꯤꯁꯨ ꯏꯉꯛ ꯉꯛꯅ ꯂꯩ꯫
Asumna numidang usilakli. Langlen numidangi chaktu kanna thongli. Magi mapuroiba khombado thabak halakladuna mafi hongduna chakhumda changi. Phan amada phamthaduna magi nupida yengduna hai. Langlen, ima hoidi, makhulga amata tadena. Phamungda hiplamgani. Aduga pabungna ine hoida chatkibani. Oo, ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯏꯔꯣꯟꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯌꯦ꯫ ꯑꯣ ꯐꯔꯦ, ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ꯫ ꯍꯛꯆꯥꯡ ꯀꯥꯏꯁꯦ ꯌꯥꯝꯅ ꯋꯥꯔꯦ꯫ ꯉꯟꯅ ꯄꯣꯊꯥꯅꯕ ꯇꯧꯒꯦ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯐꯃꯨꯡꯗ ꯍꯤꯞꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯇꯧꯏ꯫ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯃꯈꯣꯏ ꯇꯥꯆꯧ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯌꯨꯅꯦ, ꯀꯔꯤ ꯋꯥꯅꯣ? ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯅꯦꯝꯕꯨ ꯀꯤꯕꯗꯒꯤ ꯃꯍꯥꯛ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯕ ꯇꯥꯔꯦ꯫ ꯋꯥꯁꯦ ꯃꯈꯣꯏ ꯇꯥꯆꯧ, ꯅꯪ ꯁꯥꯎꯕꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ꯫ ꯑꯗꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣꯅꯦ꯫ ꯑꯩꯍꯥꯛꯇꯤ ꯅꯥꯎꯔꯣꯟ ꯈꯝꯂꯦ꯫ ꯃꯈꯥ ꯇꯥꯅ ꯏꯆꯥ ꯑꯃ ꯌꯥꯎꯕꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯏꯃꯥꯅ ꯁꯥꯒꯩ ꯑꯁꯤꯕꯨ ꯃꯨꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯦ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯏꯃꯥꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯇꯥꯆꯧ, ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕꯤꯌꯨ꯫ ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯂꯪꯂꯦꯟ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯅꯪ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯈꯛ ꯍꯥꯏꯒꯅꯨ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯁꯥꯒꯩ ꯑꯁꯤꯕꯨ ꯀꯟꯅꯕꯅꯤ, ꯄꯨꯝꯅꯃꯛꯀꯤ ꯐꯅꯕ꯫ ꯑꯩꯗꯤ ꯁꯥꯒꯩ ꯑꯁꯤꯕꯨ ꯉꯥꯛꯍꯧꯅꯕ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇꯁꯨ ꯄꯤꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯏꯃꯥꯅ ꯊꯋꯥꯏ ꯋꯥꯔꯤꯕ ꯑꯁꯤ ꯐꯅꯕ ꯃꯈꯣꯏ ꯇꯥꯆꯧ, ꯅꯪ ꯂꯨꯍꯣꯡꯕꯤꯌꯨ꯫ ꯈꯣꯝꯕꯅ ꯃꯈꯣꯜꯗꯨ ꯈꯔ ꯀꯟꯈꯠꯇꯨꯅ, ꯂꯪꯂꯦꯟ, ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯔꯅꯨ ꯍꯥꯏꯔꯕꯃꯛꯇꯗ ꯅꯪꯅ ꯑꯁꯨꯝ ꯃꯈꯥ ꯇꯥꯅꯤꯡꯂꯤꯁꯦ? ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ? ꯑꯩꯒꯤꯗꯤ ꯏꯆꯥꯊꯣꯏꯕꯤ ꯂꯩꯔꯤ꯫ ꯑꯩ ꯑꯇꯩ ꯀꯅꯥꯕꯨꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯅꯆꯥꯊꯣꯏꯕꯤ ꯑꯁꯤꯗꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯇꯤ ꯅꯣꯡꯃꯗꯤ ꯁꯥꯒꯩ ꯑꯣꯟꯈꯤꯅꯤ꯫ ꯂꯩꯍꯧꯔꯤꯕ ꯁꯥꯒꯩ ꯑꯁꯤꯅ ꯀꯅꯥꯅ ꯉꯥꯛꯍꯧꯒꯅꯤ? ꯑꯩꯒꯤ ꯁꯥꯒꯩ ꯑꯁꯦ ꯃꯨꯠꯈꯤꯁꯅꯨ, ꯑꯗꯨꯕꯨ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯈꯛ ꯍꯥꯏꯒꯅꯨ꯫ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ꯫ ꯂꯥꯡꯂꯦꯟ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯍꯧꯏ꯫ ꯃꯊꯟꯇ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯍꯥꯏꯖꯩ, ꯃꯈꯣꯏ ꯇꯥꯆꯧ, ꯑꯉꯧꯕ ꯀꯨꯟꯗꯣꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯀꯔꯝꯅ ꯅꯪꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒ ꯂꯨꯍꯣꯡꯈꯤꯕ ꯄꯥꯝꯒꯅꯤ? ꯑꯩ ꯄꯥꯝꯗꯦ꯫ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯏꯃꯥꯒꯤ ꯁꯥꯔꯩꯗ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯃꯍꯥꯛ ꯀꯞꯆꯩ꯫ ꯈꯣꯝꯕ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯁꯥꯟꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯈꯣꯝꯕ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯩ꯫ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯀꯣꯂꯞ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯊꯣꯏꯕꯤ ꯁꯥꯟꯅꯔꯝꯕꯗꯨ ꯇꯣꯛꯇꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯏ꯫ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ ꯍꯥꯏ, ꯄꯥꯕ, ꯑꯗꯨꯕꯨꯔꯣ ꯉꯁꯥꯏꯅꯦ ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯞꯄꯤ꯫ ꯑꯩꯕꯨ ꯀꯣꯜꯂꯒ ꯌꯥꯝꯅ ꯀꯞꯄꯤ꯫ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯈꯣꯝꯕ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯏ꯫ ꯊꯣꯏꯕꯤꯅ ꯃꯈꯥꯃꯨꯛ ꯇꯥꯏ, ꯄꯥꯕ, ꯏꯃꯥꯅꯅꯦ ꯑꯩꯕꯨ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯅ ꯀꯞꯂꯤꯗꯣ ꯈꯛ ꯀꯞꯂꯝꯃꯣꯏ ꯍꯥꯏ꯫ ꯄꯥꯕ, ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯕꯁꯦ ꯀꯔꯤ ꯀꯥꯏꯔꯕꯒꯦ? ꯈꯣꯝꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣꯃ ꯈꯜꯂꯛꯂꯤ꯫ ꯍꯤꯞꯊꯔꯝꯕꯗꯨ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯐꯝꯃꯤ꯫ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯅꯃꯥꯅ ꯑꯇꯩꯗꯤ ꯀꯔꯤ ꯋꯥ ꯍꯥꯏ? ꯑꯇꯩꯗꯤ ꯍꯥꯏꯗꯦ꯫ ꯑꯗꯣ ꯄꯥꯕ, ꯏꯃꯥꯗꯣ ꯌꯥꯝꯅꯗꯤ ꯀꯞꯄꯦ꯫ ꯈꯣꯝꯕ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯂꯩ ꯃꯍꯜ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤꯕꯅꯤ ꯃꯍꯥꯛ꯫ ꯈꯣꯝꯕꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯋꯥ ꯑꯃꯇ꯫ ꯂꯩ ꯃꯍꯜ ꯃꯃꯤꯠꯇꯨꯅ ꯌꯦꯡꯗꯨꯅ, ꯀꯔꯤ ꯍꯥꯏꯒꯦꯒꯦ? ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯃꯥ, ꯅꯃꯧ ꯅꯨꯄꯤꯒ ꯉꯁꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯂꯩꯕꯒꯦ? ꯀꯔꯤꯕꯣ? ꯑꯩꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦꯅꯦ꯫ ꯏꯆꯥꯊꯣꯏꯕꯤꯅ ꯑꯩꯉꯣꯟꯗ ꯃꯃꯥ ꯌꯥꯝꯅ ꯀꯞꯄꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯤ꯫ ꯃꯁꯤꯗ ꯂꯩ ꯃꯍꯜ ꯍꯤꯞꯂꯝꯕꯗꯣ ꯍꯧꯒꯠꯂꯛꯇꯨꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯃꯥ ꯃꯆꯥꯅ ꯍꯥꯏꯕ ꯋꯥꯗꯤ ꯅꯪ ꯂꯧꯏꯅꯦ, ꯑꯗꯨꯒ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯅꯪ ꯈꯛ ꯂꯧꯗꯦꯅꯦ꯫
Nangbo ay na asiyong na yoglakpagi mahayro masibo. Khomba, mama na hayribado wakal taba ngamdraduna. Ima na hayribo waphamda. Nacha ay wakal taba ngamdre. Wafam si ima na nangonda. Hanaday hayduna laklaba wafamni. Ima niya wakal yamna wai. Haujik layriba nangi nacha nupi asina. Sagay sige kangkhulbu kanba ngamgadaba nate. Nangi nupi phangli. Nauron khamli. Makata na macha ama yawba ngambagi mami su udri. Sagay sidi kanana ngakhawgani. Oh, aina wafam asigi matangda soidana oiramgani haibase adum khanglabani. Ima ne khanbiribo wakhal ase karino. Ima ne khallibo wakhal adudana loina chumlagani haina khalibra. Ima, langlen chumini, mahak nupi ni. Nupi oibi mahak ke awaba, nupi oiribi ima ne karigi khangde. Hai, nang na hairiba to karino. Matang asida, aina mabu nungsibana kari kanaba purakani. Ai mabu nungside haiba natedana. Sagay ase kannaba lambi mathi se haibani. Lambi duna aigi langlen gi mathamoibu sokhanba. Magi mitludagi pirang irik amata shinthanbadi khagyaroi. Mashida lay mahal na yamna sauningna. Kayada ngamliba machanu yenguni se. Nangi si mabu yamna nungshikibagi wani ne. Hai, nama aina haibasin nang luhonggadabani. Piba ama poktuna sagay sibu nga khangadabani. Piba ama diningon. Aigi phamdari chokmani khetnaba karisu leite. Aigi di icha thoibi leiri. Aigi itu icha leina leina. Aina atopa nupi ama muglawgadaba nate. Oh, nang tasingna nama aingonda singnare natra. Nang ngasi nama aigi phamda hairibo wahaisingse nangbo aina thabum tara chupna nawpudu na pokjabagi mahayro. Ima, matang aduga wafam asiga mari leinade. Ma, aidi haijaribasini. Wafam asigi matangda amuk khana wangang nararoisi. Tanja sida chaurendo mamang thongdo hangdoktuna changlai. Imungda magi nupiga machanupaga makhol khara kanna wangang nabado taraduna asumna haiduna changi. Hai, lay mahala. Kari taunaragi. Namana chana khuyanibo. Ingna tapna wangang naba yadro. Mahak susangshili. Khomba changlakliba mapabungda amuktang yenglamlaga mahak thuna thokri. Lay mahalna. Hai, nangi wachoy aduna chatnaba yaba nate. Nama aina hairibo wafam asida nangna yadaba thoklabadi nangbo icha nate haiduna punchigi inthokadabani khango. Chauren magi nupigi wahai asida ingak ngakna. Lay mahala. Kari wangangno nangi hojiki dudi. Nachadabo adumna haiba hongnabra. Matungda adumna khak haiganu ko. Lay mahal mapuroibada amuk yengduna. Haidrabadi mana asiyong na wakhal tadrabadi hai tabani. Natte nachanu pasina kari daurabagi. Sese aingonda mayek sengna amukta hayo. Karigi oini isunupa ama pambagini. Isunupa ama yaudrabadi sagay si kanana ngakhawgani. Ayamna sauningi. Chaurena magi nupigi mathamoiba themjinnaba mawongda hai. Nang suba matang matam haiba ama yengde. Karigi matang matamno natte aina hairiba wafam asibu kayamuk yamna kairabageba. Makhoi pabong aidi hairiba sini. Mabunya nupi amaga luhongdaba sungya yaroi. Chaurendi magi mamong nupi langlenba yamna nungsizai. Magi yum madugi asingba yumbo rimbini haina khalli. Mamong nupina masu nupi ama pokpada mahakti thoini hena dum haraujaki Magi maphamda nupa pokda haibagi nungaitaba karisu laikhide. Matam pumnamakta mamong nupigi damakta mahak lepli. Mahak na hai. Nupi sumini ni lay mahala. Karigino nangna su wakhal tadriba. Ho mi oirabasu matang matam haiba malay. Maduna nangi wani ko. Kanadabada nangse unthokna thauthida. Oh, makhoi babungi sidi ayesya yamna thabak laitabi tahanbagi mawongnine. Natte makhoi babung asibu sagay sigi asengba iyama natrabro. Sagay asi mutkidawre haibada karisu pakhatpa nungaitaba phawbidrabra karino. Mashidi laibaki waningna lay mahala. Nangna adu yawna khanjinpham thokte. Ho laibakta tainaba sungya hek yaroi aidi. Kadagi laibak se isagi laibakti isana semjagadabani. Lay mahala. Nang si onthokna wangang nakhridako. Kanadabada se numidang asida mi loina taramba dare. Tumina layro. Aine ay khondau siyam sauningida. Nang bukara manupano asuk wakhal tadaba. Sagay sibu nang nakarisu laitana khanbani. Nang butumina layro kay doge. Haujik se numidang na haibani.
ꯇꯨꯃꯤꯟꯅ ꯂꯩꯔꯣꯀꯣ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩ ꯆꯥꯛꯇꯤ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ ꯊꯤꯔꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯍꯟꯈ꯭ꯔꯦ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯃꯍꯥꯛ ꯀꯞꯄ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯆꯥꯎꯔꯦꯟ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯂꯥꯡꯂꯦꯟ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯀꯨꯅ ꯀꯧꯔꯛꯄꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ ꯃꯀꯨꯗ ꯁꯠ ꯌꯦꯡꯊꯣꯛꯇꯨꯅ ꯑꯧ ꯄꯥꯕꯨꯡ ꯂꯣꯏꯔꯦ ꯊꯤꯖꯔꯛꯂꯒꯦ ꯏꯀꯨꯗꯤ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯊꯤꯔꯣ ꯄꯥꯕꯨꯡ ꯑꯗꯨꯝ ꯐꯝꯊꯕ ꯍꯧꯕꯤꯔꯣ ꯅꯃꯧ ꯊꯤꯖꯔꯛꯂꯒꯦ ꯍꯥ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯟ ꯃꯍꯥꯛ ꯐꯝꯊꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯃꯀꯨꯒꯤ ꯍꯥꯟꯅ ꯆꯥꯛ ꯊꯤꯗꯨꯅ ꯏꯟꯊꯣꯛꯂꯦ ꯄꯥꯕꯨꯡ ꯁꯤꯗ ꯂꯩꯖꯔꯦ ꯆꯥꯕꯤꯔꯣ ꯍꯩ ꯅꯃꯥꯕꯨꯁꯨ ꯑꯃꯨꯛꯇ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯕꯤꯔꯨꯁꯨ ꯍꯣꯏ ꯄꯥꯕꯨꯡ ꯀꯧꯖꯔꯨꯒꯦ ꯈꯣꯝꯕꯁꯨ ꯐꯠ ꯑꯗꯨꯝ ꯆꯪꯂꯛꯏ ꯃꯥꯁꯨ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯃꯄꯥ ꯑꯗꯨꯗ ꯐꯝꯊꯩ ꯆꯥꯎꯔꯦꯟꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯏꯁꯨ ꯊꯣꯏꯕꯤꯗꯤ ꯃꯥꯕꯨꯁꯨ ꯀꯧꯔꯛꯑꯣꯗꯅ ꯄꯥꯕꯨꯡ ꯃꯥꯗꯤ ꯃꯃꯥꯒ ꯆꯥꯗꯣꯏꯅꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯑꯣ ꯐꯔꯦ ꯅꯪꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ ꯆꯥꯊꯣꯛꯑꯣ ꯂꯥꯡꯂꯦꯟ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯉꯤ ꯂꯩꯃꯍꯜꯗꯤ ꯃꯈꯣꯏꯗ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯂꯥꯡꯂꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯕꯨ ꯀꯧꯏ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯄꯤꯔꯔꯣ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯃꯈꯣꯜ ꯌꯥꯝꯅ ꯀꯦꯡꯅ ꯈꯨꯝꯃꯤ ꯀꯅꯥꯒꯤ ꯆꯥꯛ ꯅꯪꯒꯤ ꯅꯈꯨꯠꯀ ꯑꯃꯠꯇ ꯆꯥꯔꯣꯏ ꯑꯩ ꯀꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯏꯃꯥ ꯅꯃꯧꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯑꯄꯪꯕꯤ ꯅꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯁꯔꯣ ꯍꯦꯛ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯥꯁꯤꯅ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯏꯆꯥꯅꯨꯄꯥꯁꯦ ꯅꯪꯅ ꯁꯨꯝꯈꯤꯗꯅ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯥꯎ ꯇꯥꯕꯤꯗ꯭ꯔꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯥꯒꯩ ꯑꯁꯤꯕꯨ ꯅꯪꯅ ꯃꯨꯠꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯂꯩꯃꯍꯜ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯃꯒꯨꯝꯂꯤ ꯃꯥꯒꯤ ꯉꯥꯡꯅꯤꯡꯕ ꯄꯨꯝꯅꯃꯛ ꯍꯦꯛꯇ ꯂꯣꯏꯅ ꯉꯥꯡꯁꯛꯏ ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯏꯃꯥ ꯅꯃꯧꯒꯤ ꯏꯔꯥꯜꯕꯨ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯅꯃꯧ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯍꯥꯏꯔꯦꯗꯅ ꯍꯟꯖꯤꯟꯅ ꯏꯆꯥꯅꯨꯄꯥꯁꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯏꯁꯨ ꯄꯤꯕ ꯑꯃ ꯄꯣꯛꯅꯕ ꯍꯣꯠꯅꯖꯔꯒꯦ ꯏꯃꯥꯅꯦ ꯅꯪꯒꯤꯅ ꯈꯣꯡꯁꯣꯛꯇꯨꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯍꯥꯏꯖꯔꯒꯦ ꯏꯕꯦꯝꯃ ꯃꯇꯝ ꯈꯔꯇ ꯑꯣꯏꯔꯁꯨ ꯅꯪ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯄꯨꯗꯨꯅ ꯅꯄꯥꯝꯗ ꯂꯩꯈ꯭ꯔꯣꯕ ꯃꯁꯤꯗ ꯈꯣꯝꯕꯅ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩ ꯑꯩ ꯂꯩꯔꯤꯉꯩꯗ ꯂꯥꯡꯂꯦꯟꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯗꯤ ꯀꯅꯥꯒꯤꯁꯨ ꯃꯇꯤꯛ ꯅꯠꯇꯦ ꯍꯩ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯈꯣꯝꯕꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯂꯥꯡꯂꯦꯟ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯪ ꯈꯛ ꯆꯪꯂꯅꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯥꯗꯨꯅ ꯍꯥꯠꯈꯤꯒꯅꯤ ꯅꯪꯁꯦ ꯑꯩꯒꯤꯇꯅꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯪ ꯃꯐꯝ ꯀꯩꯗꯁꯨ ꯂꯥꯞꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯅꯅꯦꯝ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯨꯔꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯃꯍꯥꯛꯄꯨ ꯀꯥꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤ ꯂꯩꯃꯍꯜꯅ ꯁꯥꯎꯅꯤꯡꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦꯁꯦ ꯃꯃꯥ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯀꯥꯏꯅ ꯍꯩ ꯍꯤꯡꯆꯥꯕꯤꯗꯤ ꯑꯩ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯎꯁꯤꯠꯇ꯭ꯔꯕ ꯐꯩ ꯈꯪꯂꯤꯗꯅ ꯑꯩꯒꯤ ꯏꯇꯤꯛ ꯎꯠꯀꯦꯕ ꯑꯩꯅ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯀꯅꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯕꯨ ꯅꯨꯄꯤ ꯑꯃꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ ꯃꯁꯤꯕꯨ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯂꯩꯃꯍꯜ ꯑꯩ ꯏꯃꯤꯡ ꯍꯣꯡꯕꯤꯒꯦ ꯃꯍꯥꯛ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯩꯔꯦꯟꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯂꯩꯔꯦꯟꯁꯨ ꯃꯃꯥꯒꯤ ꯃꯤꯍꯨꯜ ꯌꯥꯝꯅ ꯃꯥꯟꯅꯩ ꯃꯃꯥꯗ ꯋꯥ ꯑꯃ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯂꯥꯡꯂꯦꯟꯅ ꯃꯆꯜ ꯅꯨꯄꯤꯅ ꯂꯥꯛꯄꯗꯨꯗ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯅ ꯀꯟꯅ ꯊꯣꯡ ꯊꯥꯛꯂꯤ ꯆꯥꯛꯈꯨꯝꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯐꯝꯗꯨꯅ ꯂꯩꯔꯤ ꯂꯩꯔꯦꯟꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯥꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯃꯍꯜ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯃꯁꯤꯗ ꯂꯩꯔꯦꯅ ꯑꯃꯨꯛꯀ ꯀꯔꯤꯅꯣ ꯏꯃꯥ ꯑꯃꯨꯛ ꯑꯣꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯁꯦ ꯍꯣꯏ ꯍꯥꯏꯌꯣ ꯍꯣꯏ ꯑꯝꯇ ꯍꯥꯏꯌꯣꯕ ꯍꯥꯏ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯃꯥ ꯑꯩꯒꯤꯁꯦ ꯋꯥꯈꯜ ꯈꯜꯂꯤꯕꯅꯦ ꯈꯜꯂꯤꯕ ꯀꯩ ꯋꯥꯈꯜꯅꯣ
ꯋꯥꯈꯜ ꯀꯝꯇ ꯈꯜꯂꯨꯔꯅꯨ ꯍꯟꯗꯛꯀꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯁꯣꯏꯗꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯥꯔꯒ ꯍꯥꯞꯀꯗꯕꯅꯤꯀꯣ ꯏꯃꯥ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯞꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯃꯆꯥ ꯑꯃ ꯁꯥꯕꯗꯨꯗꯤ ꯄꯦꯅꯥꯃꯨꯛ ꯂꯥꯏꯕ ꯊꯕꯛꯅꯤ ꯃꯁꯤꯗ ꯂꯩꯔꯦꯟꯗꯣ ꯍꯔꯥꯎꯔꯗꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯑꯗꯨꯅꯦꯕ ꯏꯃꯥꯇꯅꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯇꯥ ꯇꯧꯁꯤꯟꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯌꯥꯔꯦ ꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ ꯏꯃꯥ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯆꯥꯛꯀ ꯑꯃꯇ ꯆꯥꯔꯛꯄ ꯖꯥꯠ ꯅꯠꯇ꯭ꯔꯤꯀꯣ ꯑꯩꯈꯣꯏ ꯏꯅꯝ ꯑꯗꯨꯕꯨ ꯆꯥꯛꯀ ꯊꯣꯡꯈ꯭ꯔꯕ ꯖꯥꯠꯂꯣ ꯍꯩ ꯀꯅꯥꯒꯤ ꯅꯅꯝꯃꯅꯣ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯃꯤꯅꯥꯏ ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯗꯦꯗꯀꯣ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯋꯥꯗꯨꯕꯨ ꯅꯪꯕꯨ ꯀꯥꯎꯕ꯭ꯔꯣ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯉꯨ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤ ꯂꯩꯔꯦꯟ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯈꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯤ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯤꯡꯁꯤꯡꯉꯤ ꯈꯪꯉꯤ ꯏꯃꯥ ꯏꯁ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯍꯦꯛꯇ ꯑꯅꯝ ꯀꯟꯕ ꯌꯥꯕ꯭ꯔꯗ ꯇꯥꯆꯧ ꯃꯊꯟꯇꯅꯤ ꯄꯤꯕꯥ ꯑꯅꯤ ꯁꯨꯅ ꯌꯥꯎꯕ ꯅꯠꯇꯦ ꯃꯥꯅ ꯍꯦꯛꯇ ꯑꯅꯝ ꯀꯜꯂꯒ ꯌꯥꯔꯗ꯭ꯔꯕ ꯑꯩ ꯇꯧꯒꯦ ꯏꯃꯥ ꯍꯩ ꯅꯪꯅꯗꯤ ꯇꯧꯔꯨꯅꯨ ꯏꯃꯥꯅ ꯑꯗꯨꯝ ꯏꯃꯥꯅ ꯉꯝꯅꯕ ꯇꯧꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯥꯕꯨ ꯎꯛꯀꯥꯏ ꯇꯛꯄꯒꯨꯝ ꯇꯛꯂꯤ ꯃꯥꯕꯨ ꯑꯩꯅ ꯑꯣꯠꯂꯤꯕꯅꯤ ꯏꯃꯥꯒꯤ ꯃꯒꯨꯜ ꯈꯔꯁꯨ ꯈꯪꯍꯜꯂꯨ ꯁꯥꯒꯩ ꯑꯁꯤꯕꯨ ꯃꯨꯠꯍꯟꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯑꯗꯨꯅꯤꯅꯤ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯦꯛ ꯍꯥꯏꯔꯨꯔꯦꯗꯅ ꯏꯊꯟꯇ ꯐꯠꯇꯕꯤ ꯑꯗꯨꯝ ꯇꯥꯕ ꯅꯄꯥꯁꯨ ꯅꯪꯒꯤ ꯇꯥꯆꯧꯁꯨ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯂꯩꯅꯦ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕ ꯖꯥꯠꯅꯤꯗ ꯃꯥꯁꯨ ꯍꯦꯟꯗꯣꯛꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯏꯅ ꯁꯥꯒꯩ ꯑꯁꯤꯕꯨ ꯉꯝꯅꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯄꯨꯛꯆꯦꯜ ꯈꯔꯁꯨ ꯃꯆꯥꯎ ꯊꯣꯛꯄ ꯑꯃ ꯌꯥꯏꯕ ꯍꯣ ꯌꯥꯗꯦ ꯍꯧꯖꯤꯛ ꯍꯦꯛ ꯉꯥꯡꯂꯨꯕꯗ ꯃꯄꯤ ꯑꯁꯦ ꯆꯗꯨꯝ ꯇꯥꯗꯨꯅ ꯀꯞꯁꯤꯟꯅꯔꯛꯏ ꯑꯩ ꯋꯥ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯂꯩꯔꯦꯟ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯐꯔꯦ ꯁꯤꯃ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯃꯑꯣꯡꯗ ꯇꯧꯒꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯤ ꯑꯩ ꯆꯥꯛ ꯆꯥꯅꯕ ꯇꯧꯒꯦ ꯏꯆꯥ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯤ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯩ ꯃꯆꯥꯅꯨꯄꯤꯒꯤ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗꯦ ꯃꯆꯥꯅꯨꯄꯤꯅ ꯇꯧ ꯍꯥꯏꯔꯤꯕ ꯃꯈꯩ ꯃꯍꯥꯛꯅ ꯉꯝꯅꯕ ꯂꯣꯏꯅ ꯇꯧꯏ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯉꯤ ꯂꯥꯡꯂꯦꯟ ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯏꯐꯥꯠꯇ꯭ꯔꯤ ꯃꯈꯨꯠꯇ ꯆꯦꯒꯞꯇꯨ ꯄꯥꯏꯗꯨꯅ ꯆꯐꯨꯗꯨꯗ ꯆꯞꯇꯨꯅ ꯑꯃꯨꯛꯇꯪ ꯂꯩꯊꯣꯛꯏ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯅꯪꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯤꯕꯁꯤ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯔꯒ ꯅꯨꯡ ꯐꯨꯠꯇꯨꯅ ꯂꯩꯔꯕ꯭ꯔꯅꯦ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯤꯍꯨꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯞꯅ ꯈꯨꯝꯖꯩ ꯏꯃꯥ ꯂꯣꯏꯒꯗꯧꯔꯦ ꯏꯆꯥ ꯑꯁꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯄꯥꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯄꯤꯖꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯅꯕꯨꯛ ꯑꯗꯨ ꯁꯦꯞꯇꯨꯅ ꯄꯤꯖꯗꯅꯕꯨ ꯍꯣꯠꯅꯔꯤꯕ ꯏꯃꯥ ꯅꯃꯧ ꯑꯗꯨꯝꯅ ꯈꯟꯖꯈꯤꯕ ꯂꯩꯖꯔꯦ ꯏꯃꯥꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯌꯥꯅꯤ ꯏꯃꯥ ꯅꯃꯧ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯏꯆꯥꯁꯤ ꯃꯕꯨꯛ ꯂꯥꯝꯂꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯇꯧꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯊꯕꯛ ꯑꯃ ꯇꯧꯕꯗꯅ ꯈꯣꯡꯌꯥꯡ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯒꯦ ꯃꯩꯇꯥꯟꯗ ꯌꯥꯏꯔꯤꯕ ꯆꯥꯛꯇꯨ ꯅꯥꯀꯜꯗ ꯊꯥꯡꯗꯣꯛꯂꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯆꯥꯝꯊꯣꯛꯄ ꯍꯧꯔꯤ ꯂꯩꯔꯦꯟꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯏꯅꯝꯃꯒꯤꯁꯦ ꯑꯩꯕꯨ ꯆꯥꯛ ꯄꯤꯖꯅꯤꯡꯗꯕ ꯃꯥꯜꯂꯤꯗ ꯑꯩ ꯆꯥꯛ ꯆꯥꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤꯁꯦ ꯇꯞꯅ ꯇꯧꯁꯤꯟꯅꯔꯤꯅꯤ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯂꯩꯔꯦꯟ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯆꯥꯛ ꯄꯤꯖꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯅꯪ ꯆꯥꯅꯕ ꯍꯥꯏꯗꯨꯅꯅꯤ ꯏꯅꯝꯃꯅ ꯊꯣꯡꯂꯤꯁꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕ ꯂꯥꯡꯂꯦꯟꯅꯤ ꯆꯥꯛꯇꯨ ꯊꯤꯅꯕ ꯍꯣꯠꯅꯩ ꯂꯩꯔꯦꯟꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯑꯩ ꯆꯥꯛ ꯑꯃꯇ ꯆꯥꯖꯔꯔꯣꯏꯒꯦ ꯑꯩꯅꯦ ꯌꯨꯝꯗ ꯍꯜꯂꯒ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ ꯑꯩꯕꯨ ꯊꯤꯟꯗꯣꯛꯂꯣ ꯂꯥꯛꯑꯣ ꯂꯩꯃꯍꯜꯅ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ ꯍꯣꯏ ꯏꯃꯥ ꯄꯤꯖꯅꯤꯡꯗꯅ ꯄꯤꯖꯕꯁꯦ ꯃꯆꯤ ꯑꯣꯏꯗ ꯍꯥꯏꯅꯕꯅꯤ ꯅꯆꯥ ꯑꯩ ꯆꯥꯕ ꯇꯜꯂꯤ ꯂꯥꯡꯂꯦꯟꯅ ꯂꯩꯔꯦꯟ ꯏꯅꯝꯃ ꯆꯥꯛ ꯊꯤꯔꯒꯦ ꯐꯝꯊꯔꯣ ꯁꯦ ꯂꯣꯏꯔꯦꯕ ꯅꯪꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕꯒ ꯊꯣꯡꯂꯤꯅꯤ ꯐꯝꯊꯔꯣ ꯍꯣ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯁꯨꯛ ꯄꯨꯛꯇꯥꯂꯨꯕ ꯍꯣ ꯅꯪꯅ ꯊꯟꯇ ꯆꯥꯔꯣ ꯆꯥꯍꯧꯔꯣ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯛꯈꯤ ꯂꯥꯡꯂꯦꯟꯅ ꯂꯩꯔꯦꯟ ꯑꯃꯨꯛꯇ ꯉꯥꯏꯈꯨꯑꯣ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯟꯅꯈꯤ ꯃꯄꯥꯜꯗꯅꯤ ꯂꯩꯔꯦꯟꯅ ꯍꯥꯏ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯅꯪꯕꯨ ꯆꯥꯛꯁꯦ ꯈꯔꯗꯤ ꯆꯥꯈꯣꯗꯥ
Ima, ai chararoige. Ima, aina haibatuda soibigano. Asi hairamlaga leiren makhong yangna thangduna thongal tamna thokri. Lei mahal machanupina adumnaga sauna chak chadana chatkibaduda mahak mamau nupibu hena sauri. Manatondu ngangduna mahak imungda changi. Chakumda changduna mamau nupibu yengduna hai. Hai, sikari sarya. Ha? Chak lame haiduna changlakpa ichasya. Chak marumada chaba phangdana chatkredana. Kayada mabuk phatribu nupini yengunisi. Aigi ichabu nangna chak pijadaba. Langlena tapna. Ima, namausu thuna loinaba hotnajabani. Ngaihakta ngaibibadi kayam kaibage. Hai, chak thongba pung kaya changba thabakno. Nangido tawgi yauna tawbani. Aigi ichanupibu nangna chak pijarigi haina tawbini. Ish, kayada ngamlibano. Khara lairabadi nanemna ku oiriba ikoi phauba hek chak pijaraklaroi ko. Ima, karigino. Imana namau aibu asuk yamna nuksibidribra. Namau aibu karigino aranba asum tahaliba. Ayasibu kayamuk yamna phatraba nupino. Machilasi aigi wa mathakta sukhumba sainese. Haichinganbi. Ngangliba wasi kari lege hainadi khande. Khumdauba asina nang leibadagi imung ase nungaiba ngamdre. Nahak thak sagai ase mutpa tare nya. Khangba ngamdraba langlengi thamoina. Masida aigi iranda karino. Karigino, imana namo ibo asiyong natatheriba. Ima, aisu mine. Aisu ichabi bapame. Nakoy pom na magiphanabade ay hotnaridana. Lay mahal na makoydawdo hena saugatuna. Napamda chatuna laikro haibasu yadaba. Nang napokliba na chanupi asidi ay di pamde niya. Pujakko! Na chanupi asi pudo na napamda chatakhuo. Mapam asida ay haki aroiba sorhon gani. Mapam asidagi ay khongthang amada thangduna chatloy. Mashi ay sauningbana heladuna sat jangshinduna langlengi manangana duda sechet makubak aduna thai khumkhona chindo hairiba sin mafamse thadokduna namana chana khoi ani thuna chakhigadabani domina leiramba thoibi mabokna mamabu adumna phuba duda sangshinduna maboki makhut adu paiduna kanna chingthokna bohotnai bobok ima phugano hai nangna kari khangi nangi namase pukta ama tawine tawde phatridi nangne masida lay mahalna kaya to ni yengoni masya masige angang asisu mama si lawredana hai angang nang asi haiduna thoibi dasu sechet hekta makhut aduna thazilli langlen machada phuba aduda machabu chena konduna kanthoi ima ichada phubigano lay mahalna phuba tokduna haibiri basini hende henjilaklabadine aibu phatte haigano yamna thuna yumase thadokduna satkhina bataw asumna hairamduna mahak sauna mapalda thoki langlen machanupi dubu konduna kapchai thoibi su kappi numit kharani amasu haujenkhre ikhang khang haudana lay mahal masadu yamna kanna naduna leiri ayuk nganta dudani chawre na magi nupi bu tana ba mawngda hai lay mahal aine maiba mukta gauruke nangi anabase pangna phattene ko phana kannadi maiba maibi tana duna yengbani sebo aina ro aine hena wari ba jani mashida chawre na asumna hai nangna nabuk jaldo khara pharamba tarabadi asi yongna naramoidabani ko narabasu phat adum phakidawneba kari haibana haujiki do makhoi pabo aingonda khatnaba yamna hobirano hairisini phagi dawbanida namau nupi asina asukkanna anabi nangi seba tawriba asidi soidana phaganida adubu lay mahal magi mabuk jeladudi haujik phawba phatri mana khumbi karigi mahakna seba tawba pamjade ai pamjade mana sem saba amata ai chajaningde ai magi makhut karimata chaningde ko ai magi makhut chaningdrabadi natti nangbu karimta chadana leirage haibro lay mahal karimta chadrabadi nangbu nasado karisu tawroidrane amuk henjin kiniko yare ngangbirano natte makhoi pabo aina na chanupibu amukta kau haina haibadubu ho anirak sure pau thaduna kauhaluba adubu laktriba sini onthokpanida aigi ichanupi sia mama aina asiyongna naraba asi phauba ngaihak to isu lakte haibani na chanupi sisu nangi pukdalo pukjel kaya phattenya yare leplo nganglano ai kari su taningdre
ꯊꯣꯛꯄꯤꯔꯣ ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯅꯪꯗꯤ ꯇꯥꯅꯤꯡꯂꯣꯏ ꯐꯔꯦ ꯑꯩ ꯃꯥꯏꯕ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ ꯆꯥꯎꯔꯦꯜ ꯍꯧꯒꯠꯂꯤ ꯃꯆꯤꯜ ꯑꯗꯨꯗ ꯉꯥꯡꯗꯨꯅ ꯊꯣꯛꯏ ꯇꯧꯔꯤꯁꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯕꯗ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯂꯣꯏꯔꯤꯕ ꯄꯣꯠꯅꯤꯗ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯏ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯏꯄꯥꯅ ꯃꯥꯏꯕ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ ꯅꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯤꯜ ꯂꯥꯡꯉꯨꯀꯣ ꯄꯥꯕꯨꯡ ꯏꯃꯥꯅ ꯑꯩꯒꯤ ꯈꯨꯠ ꯆꯥꯔꯣꯏ ꯍꯥꯏꯅ ꯂꯩꯕ ꯑꯁꯤꯗꯤ ꯅꯃꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯍꯟꯗꯨꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯍꯟꯕ ꯄꯥꯝꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯏꯆꯥꯅꯨꯄꯤꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯗꯦ ꯄꯥꯎ ꯄꯤꯔꯤ ꯅꯪꯅ ꯊꯧꯒꯜ ꯇꯧ ꯃꯥꯒꯤ ꯃꯕꯨꯛ ꯆꯦꯜ ꯑꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯐꯠꯇꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯅꯃꯧ ꯉꯝꯂꯤꯕ ꯃꯈꯩ ꯇꯧꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯜ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯁꯥꯏ ꯂꯩ ꯃꯍꯜ ꯃꯈꯧꯔꯤ ꯆꯔꯝꯕꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯐꯅ ꯀꯪꯂꯤ ꯀꯥꯡꯈ ꯃꯈꯥ ꯑꯣꯏꯔꯞꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯗꯤ ꯂꯩ ꯃꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯊꯣꯛꯇꯨꯅ ꯂꯥꯝꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯥꯝꯕ ꯉꯝꯗꯦ ꯃꯁꯥ ꯑꯗꯨ ꯊꯔ ꯊꯔꯁꯨ ꯅꯤꯛꯂꯤ ꯃꯗꯨꯕꯨ ꯊꯣꯏꯕꯤꯅ ꯍꯦꯛ ꯎꯔꯨꯏ ꯃꯕꯣꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏ ꯕꯣꯕꯣꯛ ꯅꯪ ꯏꯁꯤꯡ ꯊꯛꯅꯤꯡꯉꯤꯔꯣ ꯁꯦ ꯑꯩ ꯏꯟꯕꯤꯒꯦ ꯂꯩ ꯃꯍꯜ ꯏꯁꯤꯡ ꯈꯧꯔꯥꯡꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯍꯣꯏ ꯍꯥꯏ ꯊꯣꯏꯕꯤꯅ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯤ ꯂꯩ ꯃꯍꯜꯅ ꯏꯁꯤꯡꯗꯨ ꯈꯔ ꯊꯛꯏ ꯂꯩ ꯃꯍꯜ ꯏꯁꯤꯡ ꯈꯔ ꯊꯛꯂꯕꯗ ꯃꯥꯒꯤ ꯈꯧꯔꯥꯡꯂꯝꯕ ꯄꯨꯝꯅꯃꯛꯇꯨ ꯐꯔꯤ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯈꯔ ꯏꯪꯊꯔꯤ ꯊꯣꯏꯕꯤꯗꯤ ꯃꯕꯣꯛꯄꯨ ꯀꯤꯖꯕꯅ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯂꯩ ꯃꯍꯜ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯁꯨ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯏꯁꯨ ꯊꯣꯏꯕꯤꯌꯦ ꯇꯥꯟꯖꯥꯁꯤꯗ ꯂꯥꯡꯂꯦꯟ ꯃꯅꯦꯝꯅ ꯊꯛꯅꯕ ꯍꯤꯗꯥꯛ ꯃꯍꯤ ꯑꯃ ꯁꯦꯝꯗꯨꯅ ꯈꯨꯖꯥꯏ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯁꯤꯜꯂꯛꯏ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯍꯤꯗꯥꯛꯅꯤ ꯁꯤ ꯈꯔ ꯊꯛꯁꯤ ꯑꯋꯥꯡꯒꯤ ꯏꯅꯦ ꯇꯣꯝꯕꯤꯅ ꯍꯥꯏꯅꯤ ꯁꯤꯒꯤ ꯍꯤꯗꯥꯛ ꯑꯐꯨꯠꯄꯁꯤ ꯊꯛꯂꯕꯗꯤ ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯊꯨꯅ ꯅꯥꯕ ꯐꯅꯤꯅ ꯏꯃꯥ ꯈꯔ ꯊꯛꯁꯤꯀꯣ ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯨꯅ ꯃꯅꯦꯝꯗ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯃꯅꯦꯝꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡꯅ ꯊꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯃꯗꯨ ꯎꯕꯗ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯛꯆꯥꯡ ꯉꯝꯗꯕ ꯍꯦꯟꯖꯤꯜꯂꯕ꯭ꯔꯣ ꯏꯃꯥ ꯄꯤꯔꯥ ꯍꯧꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯁꯤ ꯍꯤꯞꯊꯁꯤ ꯑꯩ ꯂꯩꯔꯦꯟꯕꯨ ꯆꯠꯇꯨꯅ ꯀꯧꯔꯨꯒꯦ ꯂꯩ ꯃꯍꯜ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯥꯡꯂꯦꯟ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯨꯔꯕꯅꯣ ꯑꯁꯨꯛ ꯐꯕꯤ ꯏꯃꯧ ꯅꯪꯕꯨ ꯑꯩꯅ ꯋꯥꯔꯧꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯩꯔꯨꯔꯦ ꯏꯃꯧꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯏꯃꯧꯒꯤ ꯃꯐꯝꯗ ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯣꯟꯅꯔꯦ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯏꯁꯣꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯁꯥꯎꯈꯤ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯅꯕ ꯍꯣꯠꯅꯈꯤ ꯉꯁꯤꯗꯤ ꯑꯩ ꯃꯥꯏꯊꯤꯔꯦ ꯏꯃꯥ ꯄꯨꯝꯅꯃꯛ ꯅꯃꯧꯅ ꯁꯣꯏꯖꯕꯅꯤ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯦ ꯂꯩ ꯃꯍꯜ ꯃꯍꯥꯛ ꯉꯁꯤꯗꯤ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃꯅ ꯄꯤꯔꯥꯡ ꯑꯣꯟꯗꯨꯅ ꯏꯃꯥꯏ ꯆꯣꯟꯅ ꯁꯤꯟꯊꯔꯛꯂꯤ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯤ ꯃꯃꯧꯒ ꯃꯁꯨ ꯅꯨꯄꯤꯒꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯃꯍꯥꯛ ꯀꯞꯆꯩ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯕꯨꯕꯣꯛꯀꯤ ꯊꯣꯏꯕꯤ ꯕꯨꯕꯣꯛ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯐꯨꯔꯔꯣꯏꯌꯦ ꯍꯣꯡꯕ ꯅꯥꯏꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯂꯩꯆꯤꯜꯒꯤ ꯁꯛꯇꯝꯅ ꯑꯃ ꯑꯣꯟꯈꯤꯕ ꯈꯪꯍꯧꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯂꯩ ꯃꯍꯜ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯃꯧ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ